Manipur Pollution Control Board amadi IMC na chahi asigi April thadagi hauduna Imphal City gi tongan-tonganba mafamdagi Phagatlakhiba Single Use ki plastic ki potlamsing Guwahati da recycling gidamak thakhinaba semkhre haukhre. Semkhre asigi manung channa Phagatlakhiba plastic sing adu makhatana amuk hanna sizinaba yadanaba yotna makhul hutpagi thabak ngasidagi haukhre. Hiramasiga mari leinana IMC gi Municipal Commissioner K Chandrakumar na phongdarakpada Manipur Pollution Control Board amadi IMC na lenga ki atai department maru oina Environment Department amadi police ka khutsamnaduna chahi asigi April thadagi hauzik faubada kg lising taret henna fakhre. Hariba Phagatlakhiba potlamsing asidagi ahanba oina polythene bag kg lising ahum henba asi Guwahati gi company amada recycling gidamak tharagani. Guwahati da pubagi thabak asina Asok Traders kauba company amana thodang laugani loinana pukhigadariba plastic asi kanagumba singna lana muk sizinnarakpa yadanaba yotna makhul hutpagi thabak asi ngasidagi haubani. Masi hutpa hek loibaga Guwahati da thaba asi haugadabani. Aduga lemhauriba atai plastic ki potlamsing asisu phase 9 na makhatana atai company singda thakigani maramasina asigumba athing matham khraba plastic ki potlamsing asi makhatana kanagumba amatana sizinaba amadi yonba tawbiganu. ICM amadi Manipur Pollution Control Board na makhatana asigumba athing matham khraba potlamsing fabagi thabak asisu makhatana chathakigani haiki. Koina handaki Pollution Control Board ka tie up toroga Imphal Municipal Corporation na Single Use Plastic Tingbagi Drive to the Sanchilakpada Queen House Pawbuda Parisi around 7 ton 7,000 kg Umba Manakoi Pabame Aduga Hausi Equina Ahan Madata Rishi Hausiki Quina Phagatlakhiba Plastic Single Use Plastic Singchi Guwahati da Leiba Recycling Farm of the Pigidavni Aduna Equina Han Kanoda Date 28 29 publication da Equi Maruina centralized roba EPR Kanoda Adugumba Farm or Natragamagi Maga my Makada Liba agency Natra unita Hari poaching a Guwahati and a Puraga Kush the Dimadugi Kano see facility recycle to be corpus later Vanina Guwahati the Puragam see a hand phase winner when a target we see single use plastic sida polythene carrying bags Adu Makogi housing Pariba items in C Maruina Canoni, Tongan Tongali Moi Recycling Centers. I could give polythene, gi apaba, single use carrying bags in China Tongan, Mapama factory ma. Aduga mu atopa dispose glass or plate or another summers, Simumayam sing China, Tonganba, as I palmamada. Aduna Aquina Hanbada, Nasikoi, Zitozi, Phagatlakhiba plastic sing chi, as I amuk matang, Makatana, Sinabia, Dunaba. I couldn't see the same with the Manipur Leiba plastic farm khra koi contact to jarure ade moisi amuk ngasagi kari haitare amuk makhata na sinabe adna ba moisi kakchat pa natraga makul hutna ba kedungna baina ta elgi kari gi leriba Manipur farm jingsi koi contact to numne adu masi mukoi hut pa natraga kakchat pa matamda matam yam sangba or natraga moide mai gi kari gi adu problem khale bidegi koi IMC na moisi Phagatlakhiba plastic singsi koi amuk ana siname adna ba haina koi Yot Kumakari Makun Hula Loina Amona Sinabiadana, the Mina, a Shemjere, Adamasi, Tadok Tajin to the House Phagatlakhiba, to Ontaret Muxi, Mimit Marini Medisangbe, Han Boina, I couldn't target to receive Canada. Carrying back polythene, carrying back, Sina Han of first phase going up. Masi Tagani, we must see around Sunday Gumada, Koi. 3,000 kg gumba adumina koi thagani aduga dum loidi pawdi mathang continuously adu koi public tasu koi nahan kanoda public notification ama thokpuni maram di EPR register to farm or natra mai makhada lebe agent unit singna kana pambi ragadi lakpiu angata masi haiba polythene koi Phagatlakhiba sing se recycle to bugi puba si transport to bo natra lowi ning bi yani en haibini adu hoju pawda lai si akoi Asok Traders company ko farm Makoi Gaktung Lai, the Makoi Lab, and Makoi Hoiga agreement number signed to Nurakan Harry Poaching seeing a Sagi EPR resort to farm to the recycle to Nunava, I quit to Mina Makoida, Unaba Sinazare. Aduna Housing Phagatlakhiba Sigi Makata was so quickly drives at Dumsat Zagini, and the Louisville 3. Some see Phagatlakhiba Matunsu, I see Amuhana Koitado Panimaram de Koida, as I tumble later about what about problem, I am living in
अद NGT की कनोदसु इंस्ट्रक्शन खरसु कोन फारो मैम की असोमदा थुना डिस्पोज तौनबगी केरौनबगी अदुम इंस्ट्रक्शन लेबिना कोन याम थुना थाना फोनमनी अदुग सी मखा तरकपदा अखोय हजे हारिब ड्राइव सिंगल यूज प्लास्टिक आइटम मापन से फाबगी तबकसीदी अदुमक मखा ताना चथगिनी अदुग मरुओइना कोइना हजे फारिसिसु इम्फाल म्युनिसिपल कॉर्पोरेशन की जुरिस्डिक्शन एरिया मनुंग लेबा अदी सप्लायर डिस्ट्रीब्यूटर और देन अदगी दुकान सिंह को एनी हेक पंग अखोइना ड्राइव चतपर थेना थेना अखोइ ऑलमोस्ट फारे अदु फाइन ओनसु अखोइगी गवर्नमेंट की अकाउंट अराउंड 1 लाख अबव को लाख अमा मखाई मुकी चांग अदुमाइना अखोइ कहन जखरे अदु मखा तरपसु अदुम तौ मखा तान चथगिनी अदु मयाम मसिदा आइना अपील तौजनिंगसे अखोइ लेबिरिबा प्रजा सिंह पब्लिक सेक्टर दगिसु इम्फाल म्युनिसिपल कॉर्पोरेशन एंड पोल्यूशन कंट्रोल बोर्ड ना संगसी लेबा असुम खोंजंग सिदा अखोइ तुंगी अखोइ एनवायरनमेंट अखोइ हेल्थ एनवायरनमेंट अमा लेबियाननबा और नत्रगा अखोइ फ्यूचर कनोसिदा हेन फबा अफबा एनवायरनमेंट नुंसि नुंसा असेंबा लेबिगिदमक्ता अदगी अखोइ प्लास्टिक वेस्ट सिंगसे हंधनबिदमक्ता मयामसु सपोर्ट तौबियु।